ꯍꯧꯈꯤꯕ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯈꯥꯡꯉꯕꯣꯛꯀꯤ ꯃꯐꯝ ꯈꯔꯗ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯁꯥ ꯈꯛꯇꯒꯤ ꯈꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯎꯁꯤꯡ ꯃꯁꯥ ꯊꯥꯕꯒꯤ ꯃꯤꯡꯗ ꯎ ꯄꯥꯝꯕꯤ ꯀꯌꯥ ꯌꯥꯟꯊꯠꯄ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯗ ꯚꯣꯂꯨꯟꯇꯔꯤ ꯅꯦꯠꯋꯥꯔꯛ ꯐꯣꯔ ꯑꯦ ꯒ꯭ꯔꯤꯟ ꯑꯥꯔꯠ ꯈꯥꯡꯉꯕꯣꯛꯀꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯗꯦꯕꯥꯟꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2 ꯏꯀꯣꯞ ꯅꯤꯡꯊꯧ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯗꯦꯕꯥꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯝꯖꯥ 2015ꯗꯒꯤ ꯍꯧꯔꯒ ꯈꯥꯡꯉꯕꯣꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯎ ꯆꯥꯔ 8,000-9,000 ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯎ 3,000 ꯂꯣꯝꯗꯤ ꯃꯄꯨꯡ ꯐꯥꯔꯕꯅꯤ꯫ ꯃꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯀꯟꯅꯤꯡꯕ ꯎ ꯋꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯕ ꯗ ꯚꯣꯂꯨꯟꯇꯔꯤ ꯅꯦꯠꯋꯥꯔꯛ ꯐꯣꯔ ꯑꯦ ꯒ꯭ꯔꯤꯟ ꯑꯥꯔꯠ ꯈꯥꯡꯉꯕꯣꯛꯅ ꯍꯣꯠꯅꯖꯔꯛꯄ ꯑꯗꯨꯒꯤ ꯃꯍꯩ ꯆꯥꯕ ꯐꯪꯂꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯦꯠꯋꯥꯔꯛ ꯑꯁꯤꯗ ꯈꯪꯍꯜꯂꯝꯗꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯨꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯎꯁꯥ ꯈꯨꯗꯤꯡꯃꯛ ꯌꯥꯟꯊꯠꯄꯤꯕ ꯁꯨꯞꯅꯒꯤ ꯃꯈꯣꯡ ꯈꯛꯇꯃꯛ ꯊꯝꯕꯤꯔꯝꯕ ꯑꯁꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯅꯟ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯈꯛ ꯉꯥꯛ ꯁꯦꯟꯅꯅꯕ ꯂꯩꯉꯥꯛꯅ ꯑꯥꯏꯟ ꯑꯃ ꯁꯦꯝꯂꯒ ꯆꯠꯅꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯦꯠꯋꯥꯔꯛ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯟ ꯐꯣꯔꯦꯁꯠ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯂꯦꯟꯒꯤ ꯑꯦꯔꯤꯌꯥꯗ ꯊꯥꯕ ꯎꯄꯥꯜꯁꯤꯡ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯅꯤꯡꯕ ꯃꯇꯝꯗ ꯌꯥꯟꯕꯗ ꯊꯤꯡꯕꯤꯅꯕ ꯑꯥꯏꯟ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯎ ꯆꯥꯔ ꯀꯌꯥ ꯄꯥꯛꯇꯛꯅꯅ ꯊꯥꯔꯕꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯥꯟꯈꯤꯒꯗꯕ ꯂꯩꯔꯕꯗꯤ ꯅꯟ ꯐꯣꯔꯦꯁꯠ ꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯎ ꯆꯥꯔꯁꯤꯡ ꯊꯥꯔꯨꯕꯒꯤ ꯀꯥꯟꯅꯕ ꯊꯣꯏꯅ ꯂꯩꯇ꯭ꯔꯦ꯫ ꯗꯦꯜꯂꯤ, ꯀꯦꯔꯂꯥ, ꯇ꯭ꯔꯤꯄꯨꯔꯥꯅꯆꯤꯡꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤꯗꯤ ꯅꯟ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯁꯤꯡꯗ ꯊꯥꯈꯤꯕ ꯎ ꯆꯥꯔꯁꯤꯡ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯌꯥꯟꯕ ꯊꯤꯡꯅꯕꯒꯤ ꯑꯥꯏꯟ ꯁꯦꯝꯗꯨꯅ ꯆꯠꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯑꯁꯤꯒꯨꯝꯕ ꯑꯥꯏꯟ ꯑꯁꯤ ꯁꯦꯝꯗꯨꯅ ꯎ ꯋꯥꯁꯤꯡ ꯌꯥꯟꯊꯠꯀꯗꯕꯗꯒꯤ ꯀꯜꯍꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯀꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯗꯦꯕꯥꯟꯅ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯈꯤ꯫ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯆꯠꯊꯔꯛꯄ ꯒ꯭ꯔꯤꯟ ꯚꯤꯂꯦꯖ ꯑꯃꯒꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯄ ꯈꯣꯡꯖꯪꯁꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯖꯈꯤꯕ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯒꯤ ꯍꯨꯃꯥꯡ ꯃꯃꯜꯁꯤꯡꯗ ꯊꯧꯑꯣꯏꯕꯤꯗꯕ ꯑꯃꯗꯤ ꯃꯗꯨꯕꯨ ꯀꯔꯤꯝꯇ ꯈꯪꯕꯤꯗꯅ ꯎꯁꯤꯡ ꯌꯥꯟꯊꯠꯈꯤꯕ ꯍꯥꯏꯕꯁꯦ ꯗ ꯚꯣꯂꯨꯟꯇꯔꯤ ꯅꯦꯠꯋꯥꯔꯛ ꯐꯣꯔ ꯒ꯭ꯔꯤꯟ ꯑꯥꯔꯠ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯀꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯀꯟꯐ꯭ꯂꯤꯛꯇꯤꯡ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯁꯨ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯇꯧꯕꯗꯒꯤ ꯑꯃꯗꯤ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯄꯥꯛ ꯁꯟꯅ ꯇꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯛꯇꯕꯗꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯒꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯚꯣꯂꯨꯟꯇꯔꯤ ꯅꯦꯠꯋꯥꯔꯛ ꯐꯣꯔ ꯒ꯭ꯔꯤꯟ ꯑꯥꯔꯠꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯍꯣꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯇꯧꯐꯝ ꯊꯣꯛꯏ ꯈꯜꯂꯒ ꯄꯥꯛ ꯁꯟꯅ ꯎ ꯊꯥꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯎꯁꯤꯡꯁꯤ ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯨꯄꯥ ꯂꯥꯛ 10-20 ꯍꯦꯟꯅ ꯊꯥꯗꯈ꯭ꯔꯕꯅꯤ ꯑꯃꯗꯤ ꯂꯣꯀꯦꯜ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯀꯌꯥ ꯑꯃ ꯇꯤꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯪꯍꯧꯗꯅ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 1 ꯑꯋꯥꯡ ꯂꯩꯀꯥꯏ, ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2 ꯃꯌꯥꯏ ꯂꯩꯀꯥꯏ, ꯈꯨꯅꯧ, ꯆꯦꯔꯥꯄꯨꯔ ꯑꯃꯗꯤ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯈꯪꯍꯧꯗꯅ ꯀꯅꯥꯝꯇꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯎ ꯄꯥꯝꯕꯤꯁꯤꯡꯕꯨ ꯃꯁꯥ ꯇꯨꯝꯅ ꯊꯥꯗꯠꯄꯤꯕ ꯑꯃꯗꯤ ꯎ ꯄꯥꯝꯕꯤ ꯃꯈꯣꯡ ꯌꯥꯎꯅ ꯀꯛꯊꯠꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯌꯥꯔꯤꯃꯈꯩꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯃꯁꯤ ꯃꯇꯨꯡꯗ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧꯔꯛꯀꯅꯤ ꯑꯃꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠꯅꯆꯤꯡꯕ ꯇꯧꯔꯛꯄꯁꯨ ꯌꯥꯏ꯫